mayam Vikramjit Sharma news ki manung mayam tram noksari Manipur da thok lipa violence maholang pok mayam sigman ta hokba me ohum daki ngasi phawba jun taramanga si phawta tongan ba numising aduga multiple times hai tare thengkhang character internet ban topic wafam Manipur lengang thokhibi matuina mobile services aduga tongan ba internet kya mari leina thabak tharom sing na yazaraga su internet thingmana marmaraga hariba facilities mayam da phangandaba aduga hariba jun taramanga bo thengkhang character thingak pasina asigi pung ohum bok thingani habani do makhata ba thingbagi order makti thokpa leitri marak sita koi Manipur dagi thona phaba mi ani makoina Supreme Court ta haijaba id intimidate asung no internet ban si lokthok na bi wahum pongdok khiba leikre adubu madu akogi Manipur High Court adugumba silence ama hearing ama leibani na madu mai koina paikhat pa sumde habani sumbagi wafam pongdo e aduga India sisu internet ban thingba prithvi gi lebak sing manung dia maso ba leba maso oiba India si akogi internet shutdown ki capital of the world haidana Washington Post na bawba report tokyo hom lere aduga India gi oina andak pa telaba matam sahi 2022 phawda chama ga ohum lak thingba aduga sama ohum lak thingba sigi manungda marfu manga muk amadi only Kashmir khakta ta thingba aduga hariba Kashmir da numit samani hena internet ban taw matamda thona phawa mioi sing hater journalist singna Supreme Court silence taw khibel wafam laikre adubu Manipur thingiba internet as indefinite oidori bernataga multiple times haibdi warep laura ga saliba khongthang oidibra masina karai bokta India gi khoi constitutional valid oribno legality karai bokta leibage haibena simbi wafam da internet bans tawri basi khoi gi tongan ba restriction khar thamakanda amuk hangtopa yabra haibena simbi wafam possibilities mayam khana bu pek news ki studio de lengsin bi basi ai ge hek thanana lengsin bi basi oza Thiyam Bharat Associate Professor CSSEIP Manipur University oza Prof osari tunga mayaida lengsin bi ges oza Khwairakpam Secretary Human Rights Defender Manipur oza Keni osari with matai tan thangli sibri oza Vikramjit Sharma Proprietor GI Facility Services ni oza Vikramjit osari ai han si Human Rights Defender sa thamjage baro in India gi Supreme Court na su masi khwai wang bu ko la su hari masi se